Bangladesh thokliba irang asina maram oiraga Manipur gi irang asi hena pakthok chawthurok-tuna awang nongpokta achauba lanbung ama oirakpa yai haire. Manipur da thokliba tha tara taruk henjilaklaba irang asi karamba matamda loisinduna tangdu leita balamdab ama oiba ngamgani haiba ngamdana leingai asida Bangladesh ta leiriba tangdu leita da bagi fibam asina maram oiduna lamdam asigi irang hena pakthok chawthurok-tuna India gi awang nongpokta achauba lanbung ama oirakpa yai haina security agency singna checksin wat thamlakle wafam asi National News Agency News Taranipan da report tawrak khibani report aduda India gi awang nompok asi Bangladesh ta base tawba radical group ama oiriba Jamaatul Ansar Field Hindal Sarkia amadi Jamaatul Ansar in the Indian subcontinent hariba terrorist organization sing asiga Caucasian National Front ka yamna naknaba mari thamduna haujik thabak tawminari haiba wafam thamle report adugi matung ina Bangladesh Myanmar amadi awang nongpol Bharat ki saruk khara punsinduna Christian lining chatpa tongan balaibak ama semnabagi damak America gi leiriba pressure asisu India government na line loba chumloi haiba wafam palli